Pausada yumpam oiba marwaiba pau khara update tawjare. CMna beneficiary listing ahumda dry ration pibagi program ama haudokre. Manipur Chief Minister N Birhenangasi Susanpur District ki beneficiary listing ahumda dry ration pibagi program ama haudokre. Video conference ki kuthangda Chief Minister ki secretariat ta pangtho ki patharam maduda. Chief Minister N Birhena hai Prime Minister Narendra Modi ki dusing makhada central government asina lebak asita liriba lairaba amasung tola tarba singi jai fanaba scheme kaya ama haudokle. Narendra Modi na mali masida khwadigi chauba ama oina lebak asigi mipum khudimakta COVID-19 vaccine lemna pire. Tribal Affairs ke Minister Bongjagil Valtena hai auto driver sing asina miyambo puthok posin tawbanina athuba matamda driver sing na vaccine kapthok biyo district khudimakta auto driver sing hidak kapananaba mass vaccination drive ama chathanaba athuba meeting ama subang tok lagane. Atau papau amadana Ambedkar University ki mahiroi punishment pi na Delhi Government University asigi authority de khangminnasi. Delhi ki Minister Urban Kejriwal amsuk Deputy Minister Manish Sisodia ki matakta akan ba wahiwata senda tuna dai saiki ba Ambedkar University ki mahiroi sing ki matakta University Authority na ain gi oiba dandi phangningai oiba thabak amata lokot pi gano hana National Capital Territory lenga na khangminnasi. Minister amasuk Deputy Minister ari ki matakta tabanungai taba uchit thawai taba wakal sing phongdok pa mairoi do ki matakta lupa lising mga fine oina paikan aba university aduna khan ki bane ado manama Minister ki office na ji action loba ki thawung amata satharoi University Authority na so asingamba thawung sathabi gano aina zerol amata khan ki bane University ama hai basi mairoi sing ki dimasa masa ki apam pa aning basing ning tamna phongdok pa yaba kudong thinai amata yaudaba mafam amane Mairoi sing na debate tawnaba amati makoi ki apam po sing ning tamna phongdok na phamni aina University aduda Deputy Minister Manish Sisodia na khudek pidu na thadorakhiba cherol aduda palakhe. Higher Education ki Principal Secretary na mahiroi aduda ki University Authority na lupa lising mga ge file logo doriba adu cancel tahuna na bathapak paikhalu aina su Deputy Minister na Principal Secretary aduda khangan ke Delhi Government ki makhada leriba University khudimak nasu matungda mahiroi sing asigumba masa ki apam bot phongdorakpada athingba amata pidanaba marilainaba direction issue tawnana Principal Secretary aduda Sisodia na makata na khangan ke University campus sing da marilainaba mahiroi sing constitution na piriba ning tamna mot phongdokpa yabagi hak adu puning thawat pikadabane mahiroi sing da karigamba makal amata gi dandi pinar bathaba paikhaloi ana su Deputy Minister ge cherol aduda phongdokhe mahiroi sing asi leibak asi ki tunglam chatni maram aduna makoina leika ki mayok tabu erbasu nadragana atope hiram amada masaki apam pam da maning tamna phongdok chabada leika na apan bapiroi dabani aina wafam su cherol aduda mayak sing na pankhe Sisodia ki cherol aduda makata na ai leibak asida leiriba political leader amasung ruling party ki mayokta aikhoi gi miyamna criticize tawduna apam pam dagi mot phongdokpa jandaba tarabadi aikhoi gi sasan asi democracy oibagi bhota dictatorship ni harodabagi maram leite mairoi khodimakta sapunari right to freedom of speech adu aikhoina ikhai khumna gadabani aige Dalit activist Father Stan Swami ki misi de senaba sing charak piyo CVI Dalit activist Father Stan Swami ki misi de senaba sing ak paserak piyo ana Manipur State Council Communist Party of India CBI ki Secretary L Sotin Kumar thadorakpa cherola mana phongdorakle cherola sina hai lebak asiki maming leiraba Dalit activist Father Stan Swami na tha asigi mangada Maharashtra Police Custody da laikidabasi institutional murder ni aina MSC CVI na lawe mamang sahi ki October da Bhima Korigaw wathok wahchit na anger parisat case haina khangnaraba asiga mari leinana NIA na mahakpo ranchi da ki farga Maharashtra ki Tanoja Central Jail da phajinduna EUPA makata thamlake bane masagi sahi jamlakpa ki mathakta aruba leina kyan naraba sahi marfuga mari suraba Dalit usingba asibo Police Custody da phajinduna thamlabasu matam chan laing pikite masida sunatana mahakpo phaba ki mari leina ba case phawo well sathadre Bandi masing jamlaba jail manung da pandemic COVID-19 na kadra sing na badagi jamin da thadopina ba appeal kaya ka na tawrabasu NIA court na tabi kite man lai kida bada uhang kya thorak libasi NIA na sengdok na bahona kadabane loina na mahaki misi asida sena basing laiba ki sangbidan makata hak pasarak pina na ba CPI na taksin kibaga loina na wathok asiga mari laina na NIA na fajin krabalo sing basing busu athu bada thadok na ba dabi tawri aina cherol hasina phangdorakle Iran na nuclear khulai baikhatna na ba nauna thabak baikhat pa aure US yauna European power sina janing daba phongdokre UN atomic watchdog nagara phongdokhiba amada Iran na film phagathlaba uranium metal puthokna nabat nauna thaba pekhat pa hokre aire thawdogasi nuclear khulai amukhana sem saba hona bani hana US amasung European lebak sina kanna janing daba phongdokhiba loina matam khara
lebraba lising ani taraga mga Iran nuclear deal amul hanna ingkatan na buhona riba aduda akai bathogan na ba thorang ni han akan bamaral sikre Tehran gi maike dagi phongthok kibada research reactor amagi sakti ingkatan na ba isam jamba thorang oina uranium sungna na ba hona bani ai khrabasu International Atomic Energy Agency of United States na de Iran gi khongthang adu maninglom da halakba lebak thiba khongthang amani haina janing da ba phongdoke Iran na paikhalakli ba thabak thorom sing asina kumjali sing ani tara manga da kudek pinakiba nuclear deal adu amuk khana sign tawna na paikhalakli ba thorang adu na koina na mathi hana na ba thongni aina US ki maiketi gi phongdoke kumjali sing ani tara manga da US amasung Iran ani ki marakta kudek pinakiba deal adu Iran gi nuclear program da semdok semdin tawdana nuclear khuju khulai puthokpa gi changkap thana ba khongthang ne US ki hanagi President Donald Trump na deal adu dagi handokhraba matungda tongan ba sanction camp from Iran gi matakta thamjalak padagi lebakasni gi marakta mari hena fasalakta na ba maram amu hen ki bane lam laibada lajriba mi ado police verification tawragane Manipur sarkar gi revenue department na kanagumba amana lam laiba yonba amasung gift tawbagi registration tawbada athingba thamlamba adu lauthokraba matungda hena kanba condition khara thmkhre condition sing adu gi manungda lam laigadoriba adu police verification tawbaga loinana magna sinagadoriba senfam adu ki lakfam thidokadore Manipur sarkar ki revenue department ki deputy secretary revenue na thokiba office memorandum amagi matungina state asida kanagumba amana lam laiba yonba amasung gift tawbagi registration da matam khara gi athingba thamlamba adu khudakta gi lauthokle adu lam laiba amasung registration tawgadoriba mi adu Manipur gi permanent resident oibaga loina tongan ba condition khara ngana satkadabani aire office memorandum adu gi matungina lam ama registration tawge arbadi lam laigadoriba mi adu mari leina ba state asigi District Magistrate na piba permanent resident certificate poto kadabane loinana district magistrate adugi khudang da lamlai ga dorba mioi adugi police verification taw gadabane maduda lamlai ga dorba aduda sinnaga da basanfam adu kadai dagi lakpono amasung mioi adugi criminal record karino habdu utkadabane hariba singa si revenue minister na chairperson oiba amasung law minister amade agriculture minister na member oiba cabinet subcommittee amana confirm taw gadabane aire kanagumba amana imung manung da gift date oina registration tawge airabade Hariba condition sing asi amata yaudan ayaba pigane hariba hiramasi gi wanadi Manipur Land Revenue and Land Reform Act 1960 gi da palliba wafam adugi makapona satkani aire Modi ministry da Kus Bihar gi nisit pramanik na khwaidagi na oiba minister oire Parliament da Kus Bihar gi MP oina leiriba masagi chahi kunthra manga khakta ngairiba nisit pramanik ngase minister oina wasak lauduna Narendra Modi ministry da khwaidagi na oiriba anoba minister oire Kumjali singani taraga mapanda nisik pramanik na lucing dana mission Bengal aiba mission ama sangsin dona Trinamool Congress party ki mirep tangkai am hena taktoke bane Kumjali singani kunmathoi dadi North Bengal dagi Trinamool Congress mafung phana taktokani aina akan ba mission adugi ground work sangsin ki ba mission kamani ma ki mission mai pak tuna North Bengal ki mapam punabakta BJP na mai pak pangam ki bane India ki politics asigi itihas yang lakpa matam da sahi yang kaina dragana masing mathakta leiraba miyosing naha oiriba politician ni aina longna bane nesit pramanik ki sahi kunthra manga tangai ringeda Narendra Modi ministry da yawbangam ki bane makatarakba atop pau amadana PPE ki charge lupa lising ani chamri yang kai dagi lupa lising ni pan chamri phawba laukhrabaso mari leidaba da khang sinnadana leiriba lebak thibani desam Kangsing da leiba ima hostel da passion amadagi nongda PPE ki charge lupa lising ani samri yang kai dage lupa lising ni pan chamri phawba laukhrabasu mari leinaba authority na khangsin da leiriba ase laibak thibani haina desam na phangtorakle Desam Democratic Students Alliance of Manipur Kaksing District Council ki general secretary na thadorokpa serola sina hai COVID-19 ki ani subu web ki saitheng na lamdam asida ana layeng da achuba saitheng ama pire phibam asida miyam na masagi punsiba kanana bakona pada awapa kaya mayungnare Asiguma phibam masida private hostel sin asoba thodang laurabasu layengmal ka hena lobadagi miyam da asoba khodong chada bangasi su mayoknare miyam gi kholauna covid patient gi layeng bagi logadaba layengmal gi chatna kanglon sem khrabasu hostel khra dadi madugi wangwada miyam dagi sel hena laure desam Kaksing district council na district asigi manung chana leiriba hostel sina sel ka hena lauri habege wafam mamang da sukhan thamkhrabane mari lainaba district administration CMO Kaksing amasung hal directorate na biak sangbinanaba haikhrabasu ngasi phawba ahung amata leiba udabasi leibak thibane Manipur laigang na thokpa COVID-19 patient singi layengmal gi order gi matungina PPE ki charge ase doctor amasung staff nurse ina sinaba gi matungina patient sing da sub allocated tawgadabani harbasu hariba ima hostel asida patient amadagi nongmada PPE ki charge lupa lising ani chamri yang khai dagi lupa lising ni pan chamri phawba lauke aibasi tabada angak papoge
अतई मरम चादना चार्ज किया अमसु लौसिनबा थेंगनरे हाइरे हिरम असिगा मरी लेना देसामना मखाता न थिजिनबदा हॉस्पिटल असिगी लायिंगमलगा मरी लेना डिस्ट्रिक्ट एडमिनिस्ट्रेशन अमसुंग सीएमओ काक्सिंगदा यंगसिनबिनाबा हाइरबसु मदुगी चपचाब थबक्ति लखलक्तबा हाइबसि अंगाकपा पोगे असिगुम्बा लेगांदा थोकबा ऑर्डर की वांगबदा लेबा हॉस्पिटल सिंग असिदा मरी लेनाबा अथॉरिटी ने मियंग चंगबिदुना मियामदगी मरम चादन लोखिबा सेल अदु हंतोक हनगदबने देसामना मखाता डिस्ट्रिक्ट असिदा लेरिबा अतई हॉस्पिटल सिंग दसु यंगसलगनी हाइरे मरगसिदा कैथल फंबी सिंग वैक्सीन कापकने खोइरंबन इमा कैथल अहुम अमसुंग टेम्पररी मार्केट परफॉर्म फंबी सिंग की ओइबा कोविड-19 वैक्सीनेशन कैंप अमा तांग मपन अमसुंग तारादा खोइरंबन बाजारदा पांगथोकलगनी हाइरे नमिनिनि चथागदोरबा कोविड-19 वैक्सीनेशन कैंप असिदा वैक्सीन कापथोक्त्रिबा परफॉर्म फंबी खुदिमंगना तंगाई फदना थोरकलगा वैक्सीन कापथोकपियो कैथल हांगदोकपा मतमदा वैक्सीन कापथोक्राबा नत्रगना हनहन कोविड नेगेटिव ओरबा परफॉर्म फंबी सिंग खक्तमक परफॉर्म फंबगी आयाब लेरकनी हानसु नोटिस असिदा पल्ले अरुबेदा कंटेंट सिंग असिगे मरओइबा पाउ खर असिबा पाउ तमजरिबा मणिपुर लोकल न्यूज यूट्यूब चैनल अमदी फेसबुक पेज असिदगी यंगबिरिबु पुनम पथागसरी चैनल असिना तोमदा कानरबदी सब्सक्राइब तौबिदिबसिना सब्सक्राइब तौबिरमु लोइना लाइक एंड शेयर तौबसु काविगनु पुनमपो अमुखाना थागसरी